अहानबदा ngasi numida waram phong kiba panam paukse ri ki lokusaraga police na fogat kiba khulai homecoming for peace talk ta pikhat na bathambani KCP PWG tha asigi taraga humdoi de Bishnupur district ki Nambol Bamdir awang laikai digi konthaujab Jivan Maitai ko bami wema digi Manipur police na fogat kiba khulai sikdo homecoming for peace talk agreement gi arm deposit policy ki makhana mafam chana casing toroga thamkiba purapa khulai ni haina KCP PWG MC unification gi sirol abada phongdorapga loidana Manipur police ki thawong se lebak thibani haidi lob asigi PRO singkai gan mana thadorapa sirol amada Manipur police na khulai ga kona na fari ba mioi se lob asigi cadre commandant oina leiba misak nati aduga lob asigi peace talk ki process ama oina verification process ta biodata submit tawkiba misak nati khulai du casing taunaba purakpagi lambi da khudong chanaba khara leibana maram oiraga pafam ama yenglaga mioi sigi yumda mateng ama khakni jakhibani mahaka lob asiga karigumba hiram amata da mari lainadi hanase singdorakli lob asigi sathariba homecoming for peace talk policy si Manipur police na sudop asigi ethics yenglaga thabak tawyu peace talk asida deposit taunaba thamlamba khulaibu phabai sathariba peace talk asibu tarai tarai lawbugum thokle maram asina matung nasi kumpa thangdo wasi thokan bigano peace talk agreement asibu ikai khumna biu haina sa phungdorakli atopa paumodana laikhidraba bihari ani da Manipur lengana Lakh tara amadi Bihar lengana Lakh ani ni ex gratia piragani lakthokre senaba sing serak pigani mathau taraglabadi case asi NIA da sinagani biren Kaksing district ki wabagai kairak tangrang numidang wairam Bihari sinmiani sakangnaba singna nungmaina kaptano khatki bathagdokpo Bihar ki minister Nitish Kumar nungai taba phongdorapga loidana laikhidraba gi imung manung lupa Lakh ani gi ex gratia piragani hana lakthokre loidana Manipur lenga no Lakh tara ex gratia oina piragani lakthokre wabagai kairak ta asan mayumda leiba construction workers oiba Bihar gi Gopalganj district ki Sunalal Kumar say taragani panamasum Dasharat Kumar say taragatrik ngang numidang wairam pung mangarum taba thabak supam digi baragi yumda halakpigi labida sakang nabisingna nungmaina kaptuno hatkibani thawdo wasibu Manipur gi minister na akan mamongda yaningda phogdokpaga loidana thawdo wasida sienaba sing lemna tharoi sapchana serakpigani mathau tarabani case asi NIA da sinagan haina phongdorakli aparamda migrant worker ani Manipur gi kaksing na laikhidaba dugi imung manungda Bihar gi minister Nitish Kumar na awaba phongdokhibaga loidana laikhidraba gi imung manungda lupa Lakh ani ex gratia gi satpa piragan haina lakhokhibani loidana Bihar gi social welfare and labor department gi official singda department gi mekai digi pibiyaba mateng singsu imung manungda pinaba minister na khangre amaromda ngara numidang wairang kaksing district ki manung sanna kairakta sakang nabising nan Manipuri ani nongmaina kaptuna halambagi thawdok yaningda ba phongdoktuna ngasi kairak da makhong da leiba kaithel miyam na wokat mi phamkhre wokat mi pham adu kairak United Development Organization ko do amasum kairak maira paibi apun mudup ani na punna sinduna satakibani khongjang adu seru gyakhiba singna kairakta nongmaina kaptuna mi hatlam pa yaningde misam barakta mi hat pa yaningde karana kari maram mi hat pa nokhai pa thubar singdokpiu aikoi santi pam yamadi gun culture pam de haibana singba iba play card singju sijanaki ningsing bayai Bihar gi laklaga kaksing gi asan pa yumma bada leidura thabak suba sinmiani Sunalal Kumar amadi Dasharat Kumar ngarang numida waira pung mangarum tabada thabak sururaga halakpa gi lambida sakangnaba singna nungmaina kaptuna halamani loidana laikhidraba nan Manipuri ani adugi thawai yauduraba haksang sing police na postmortem gidaba Janims ki mokt puraktuna thamkibani thawdo osigi matana kaksing police na case malakotuna senaba mioi sing foganaba akan mamong thibu humbugi thaba satharibani hanisu paus na makhatari ahan mera ngasi numida wairam phonggi ba kanglai paki maira de ki lakhusaraga relief camp da leiba nupa malakhidre Manipur da thokliba kanglop ani gi lana sina maram moiduna hauzik Nambol police station gi manung sana ulau sajo laikai da hangma puri fabricated house sangju pham lawduna leidibi miyo emma da kanaba nangda laikhidre ba miyo du gi maming ahong sangbam inaubi singa se yangkhai ga mari apokpa laikhidra ba a ke ba singa khawi Bishnupur district ki manung sanma turubung bangla dagini miyo singarang numidang pung tara mathuram tawada matamda masagi anapa man maram oraga community health center Nambolda pukotno laikat naraba matung laikat naraba nangdana laikhidaba mahakna laikhidaba nga si ulau sajau laikai da hangba prefabricated house ta laidiba miyamna laikhidaba gi maphamda aroibi kai khumna butkre
Makha satharak poina to papauna mayai lambi sembi dabadagi miyamna lambi thingbugi khongjang sangsinkre khongjang loi nupi taru police na phajinkre lamdam asigi maru ebi state highway ama oiriba mayai lambi paring semjinbina ba Manipur lenga amadi mari lainaba singna kyar khan haijakhrabasu lenga nanga sipauba thabak to ontok pirakta bigi mayokta mayai lambi paring asigi mong sangai dagi samaijin phawbagi manungda leidiba maira paibi amadi club singi mute singna akan khongjang sangsin bawkre ngasi pung nipalum taba matamdagi maira paibi singamati miyam tholak tuna mayai lambi paringi wangoi bazar manakta lambi thingbugi khongjang sangsikhi lambi thingbugi khongjang sangsinkre tabadagi masing yamlaba police personnel sungdaktuna lambi thingliba miyam tangthokna bohona ke maduda nakal animakta asoba mukna bathoki lambi thingbugi khongjang adu saru yakhibi maira paibi khomdombi sai yankai ka taret thoisa sai yankai soro sai humfugum de madi zairani sai yankai ka mathoibu wangoi police ki kangbu na phajinki police ki thawong adubu yaning da bafong doktuna phajinki ba mioi singkhudakta thadokadabani haiduna maira paibe bani miyam na akan bukhongjang sangki loidana masing yamlaba miyam na wangoi police station na thomjinduna phajinki ba sing condition amata yauduna thadokadabani haiba demand tawduna police station mamangna phamjinduna lakhiari Makha satharak poina to papauna Manipur irang asi furup mani marakta thokpani terrorism amadi dharmaga mari leinati CM sindoklaga kari reaction lakani haibadusu khandhataba yade Amit Shah Manipur da thokliba tha taraga mapalom sujilaglaba kangrup anigi sathiraba lan asi barat lengana lusindana bu honabigi mahutta mamang thaki puwariga sangnamnaduna la lusinba matam sangkigani haibatana tana lan asi illegal immigrants singamada narco terrorists na thokwanba irang ni haina phongdok luraga housing na ithani class ni haina union home minister Amit Shah na on dana wangang bhorakli Manipur thokliba lan asi furup ani ki marakta thokpani masida terrorism amadi dharmaga mari lainadi haina union home minister na phongdokre wafam singarang Agenda Astak 2024 haiba program amada India Today gi journalist Rahul Kadwal na lagu interview amada Home Minister Amit Shah sahabu Sadar Patel ga sangnamna kibaga loidana mahak yamna sakti leibu Home Minister ne haina singdaki aduma punumit satruk hena satharakliba Manipur gi lana si lakshan ba karigi ngamdribano haina hangkibo hangi pakumda Union Home Minister Amit Shah na pakumpi hibadi Manipur thokli irang si ithani class ni mamang thakta furup anigi marak thoki ba irang singda su waroshan purakpada matam sangna sangi sai uhumdagi hena sangkiba ngakta ne do hausi Manipur thokli irang si mauk sangi phiumda hanjinba hurakle adubo Manipur thokli irang si opposition gi kangbuna parliament puthoktuna ka hen irang hawona ba maramong moi hale haina sa phongdoki Manipur thokliba kanglo manigi sathiraba lana si Manipur gi minister si Sendonglabani kanglubani marakta tangtaba ma purakpa ngamgani miyamna hainari aduga karigidamakta barat legana Chief Minister sindoktana thamliban karigino haina hangebo hangi pakumda Union Home Minister Amit Shah na phongdokhibadi Chief Minister sinba haibasidi party gi oiba waremni Chief Minister sindolaga madugi kari reaction lakani haibadusu khandhataba yadi Chief Minister biren sindolaga irangasi nem dharakani haibigi thajaba leiti adubaku barat lekana puknari ba kanglo mani ba ka wari sanaduna tungkoi ba waru sanaba purakna ba yamna kana hunari sungchoi soidara waru sin purakpa ngamgani haibigi thajaba lei haina pau sida phungdoki